ꯈꯣꯏꯗ ꯐꯥꯒꯤ ꯇꯧꯔꯤ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯄꯤꯛꯑꯦꯅ ꯐꯥꯒꯤ ꯇꯧꯔꯤ ꯑꯩꯉꯣꯟꯗꯀꯣ ꯂꯥꯛꯑꯣ ꯑꯋꯥꯡꯕ ꯋꯥꯡꯇ꯭ꯔꯤ ꯋꯥꯡꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯦꯝꯒꯗꯕ ꯅꯦꯝꯁꯅꯨ ꯄꯣꯛꯂꯕꯗ ꯏꯃꯥ ꯏꯄꯥꯅ ꯀꯅꯥꯗꯃꯨꯛ ꯀꯔꯤ ꯇꯥꯏꯅꯔꯨꯅꯤ ꯏꯄꯥꯅ ꯅꯦꯝꯂꯝꯂꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯦꯝꯃꯦ ꯑꯗꯨꯅꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯦ ꯈꯣꯡꯎꯞ ꯈꯔ ꯋꯥꯡꯕ ꯇꯣꯡꯖꯩꯕꯀꯣ ꯑꯩꯁꯦ ꯃꯤ ꯄꯤꯛꯆꯕꯅꯤꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯉꯁꯤ ꯑꯋꯥꯡꯕ ꯇꯣꯡꯉꯛꯇ꯭ꯔꯦ ꯑꯅꯦꯝꯕ ꯇꯣꯡꯉ ꯂꯥꯛꯑꯦꯕꯀꯣ ꯄꯨꯔꯥ ꯑꯩꯅ ꯁꯤ ꯇꯣꯡꯉꯤꯁꯦ ꯐ꯭ꯂꯦꯠꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯀꯌꯥ ꯇꯣꯡꯗꯦꯕꯀꯣ ꯐ꯭ꯂꯦꯠ ꯂꯧꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯂꯣꯏ ꯇꯣꯡꯉꯦ ꯑꯩꯒ ꯃꯥꯒꯗꯤ ꯈꯣꯡ ꯆꯥꯟꯅꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯥꯅ ꯂꯣꯏ ꯇꯣꯡꯉꯦ ꯑꯩ ꯇꯣꯡꯗꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯅ ꯇꯣꯡꯕꯁꯦ ꯑꯩꯅ ꯉꯁꯤ ꯇꯣꯡꯉꯒ ꯂꯥꯛꯑꯕ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯥꯗ ꯀꯩꯅꯣ ꯍꯣꯏꯊꯦ ꯑꯋꯥꯡꯕ ꯇꯣꯡꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯝ ꯅꯦꯝꯃꯤ ꯁꯪꯁꯥꯔꯅ ꯈꯪꯉꯤꯁꯤꯕꯨ ꯍꯥꯏꯔꯒ ꯑꯅꯦꯝꯕꯁꯤ ꯇꯣꯡꯉ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯥ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯅ ꯀꯩꯅꯣꯗ ꯑꯌꯥ ꯃꯥꯅ ꯀꯥꯏꯗ ꯂꯥꯛꯏꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯝꯗ ꯂꯩꯇꯅꯗ ꯑꯁ ꯇꯜꯂꯦꯍꯦ ꯃꯥ ꯌꯨꯝꯗ ꯂꯩꯇꯦꯅꯦꯗ ꯇꯧꯔꯤꯁꯦ ꯉꯥꯡꯉꯝꯃꯨ ꯄꯨꯟꯗ꯭ꯔꯗꯤ ꯌꯥꯗꯕ ꯌꯥꯏ ꯃꯥ ꯂꯥꯛꯇꯣꯏ ꯄꯨꯟꯗ꯭ꯔꯗꯤ ꯀꯣꯏꯕ ꯆꯠꯂꯅꯤ ꯌꯨꯝꯗ ꯂꯩꯔꯔꯣꯏ ꯃꯥ ꯍꯥ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯗꯣꯛꯇꯔꯗ ꯆꯠꯂꯤꯅꯤ ꯅꯍꯥꯟ ꯑꯩꯒꯤ ꯀꯩꯅꯣꯗ ꯇꯣꯟꯁꯤꯜꯒꯤ ꯅꯪ ꯏꯁꯀꯔꯠ ꯑꯍꯟꯕ ꯀꯩ ꯁꯦꯠꯇꯣꯏꯅꯣ ꯑꯗꯣ ꯑꯩꯌꯥ ꯃꯣꯠꯁꯜꯂꯛꯀꯅꯨ ꯆꯨꯁꯜꯂꯛꯑꯗꯤ ꯌꯥꯗ꯭ꯔꯦ ꯄꯀꯥ ꯐꯝꯖꯅꯨ ꯈꯪꯕ ꯑꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯇꯣꯟꯁꯤꯜꯒꯤ ꯅꯥꯕꯒꯤ ꯗꯥꯛꯇꯔꯗ ꯌꯦꯡꯕꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏ ꯆꯠꯂꯤꯅꯦꯕꯀꯣ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯨꯝ ꯇꯥꯟꯅꯔꯨꯗꯣꯏꯅꯦꯕꯀꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯅꯍꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯆꯠꯂꯒ ꯉꯁꯤ ꯇꯥꯟꯅꯔꯨꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯪꯒꯟꯗ ꯆꯤꯛꯄ ꯁꯥꯕ ꯇꯧꯕꯁꯤꯗꯤ ꯃꯥꯅꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯥꯐꯀꯤ ꯗꯣꯛꯇꯔꯗ ꯑꯣꯏꯅ ꯌꯦꯡꯉꯅꯤꯕꯀꯣ ꯐꯠꯇ꯭ꯔꯒꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒ ꯐꯠꯇ꯭ꯔꯒꯗꯤꯀꯣ आयुर्वेदिक चाय ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯑꯁ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯔꯛꯏꯍꯦ ꯑꯗꯨ ꯃꯌꯥꯝ ꯃꯅꯤꯡꯗ ꯄꯥꯏꯔꯛꯏ ꯆꯥꯎꯔꯦ ꯑꯣꯈꯥꯛ पैसा बोरा अमता थादाबिरम्मो चला ओइमा तागनी हे पारिबा एरोप्लेन सिदगी पैसा बोरा am थादरबा पैसा बोरा am थादरबा मयाम आई स्वाइदा लेइरो हे पैसा बोरा am तंग थादबिरम्मबा अइने स्वाइदा लेइरो मयाम पैसा बोरा am हाउ करीबा कमाइना हाय तरोमीबा ओ फजेना मा नंसे कइनोने नंसे पाइलट न बोंदा गावरे नंसे कमाइ तोदनो सिबो हाय बा एंगोदा उदाम न थोय हेरे मे लावने फजलेन हाय रे बा ओ माना दुगे साइ तरोमी माना ताउने बोरा am थादोडिने खय अंबानी की नोकरै जानी कई बोरा am करी मी के नोकरै जरने गे अंबानी की नोकरै जाने कोय मी के कई नोकरै जदोइनो खय don't talk to me जा बोरा दो उदना मा फम झुम लोय इसिंबो अखटना से एक माइ दे हजि ओइ ए पैसा बोरा am बदे माइ मांगदो बदे पैसा ने उदन मादा के दन सोदा हंदारे रोय पानी नि गदिमो ai जबरा मी जोब ना लेंगो रोगी वाई दो लागते ताउ नंग दिले पला हम फाउडी के लुपा लाग तरा फाउडी के तौने गइदि तंखाइ मनो बिथोक गनाय पाउ फुरुक पनि पादो लोखाबु तार पाउ दो त हारे पदो सुम लोखाबु तार ओ कइजना दि मादि ओइ पाउ दो पुजरैबा लुपा लाग तरा फाउराइन फाउर मी तंखाइ मनो बिथोक गनाय दो मादि फराउ बोल पखत पइ तौ वन थाखरे मासे वन थाखरे पाउ फुरुक पनि अच्छा kai tau ai पैसा मैम दु बदने केन थौसा बिरो सि के सुते काना सि के न पैसा नि से जे नि काना असि कइ दो यागे सा खरा हा थु खरा सा यानी मिसिंगी जे तुम घर लैनि कइ दो दु काना होय असि के न तेंग वन ददि सि से जे नि से जे मैना सा खरा लोय बा से जे नि काना मवा खला बिरो खइ नत्रा मैम नत्रगा मथा काय दोरा गंगनि नंग न मरो न मपागी मचा उन खले चला तुम काना नgang aduna na muji doctor chalaga hoji tanarurage aigi nahangi to kaino do kare madada thyroid ki inhan blood lahobudo adu do ngasi su adu gi result su ji khangani ko blood kaino do thyroid yaw de su khenia ke khamina rasika no ni form laitro mayam yodi yore ka da hojik se ngai di doctor se wakal su sum nungai taba na yek yawrok pa hare dana ko wakal di kada de gi nungai ni ko do na da ba yek taba suna chatna charaga su ko na bi da basini ko ai de gi maru oina mioi ba khoi sigi khoi sina mathau tari se ko na ra jek laga di kok su yam sai paisa su chatli ko मैम मुझे आइगे नंगंदा नाबदो लेंसनबदो अदोगी नापकी डॉक्टर सुला आमेबको अदो जेंगदोइने सिदा ले रूम सिगा चंगदोइने सिगा जेंगदोइने बको
ꯍꯧꯖꯤꯛ ꯁꯤꯒ ꯄꯦꯁꯦꯟ ꯂꯩꯔꯤ ꯁꯤꯒꯤ ꯄꯦꯁꯦꯟ ꯊꯣꯛꯂꯒ ꯑꯩ ꯆꯪꯗꯣꯏꯅꯤꯀꯣ ꯌꯦꯡꯊꯣꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯊꯣꯛꯑꯒ ꯀꯔꯤ ꯍꯥꯏꯕ ꯌꯦꯡꯉꯁꯤꯀꯣ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯍꯥꯏꯁꯦ ꯊꯋꯥꯏꯒꯁꯦ ꯋꯥꯈꯜꯒꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜꯂꯦꯕ ꯑꯗꯨꯅꯤ ꯃꯇꯥꯡꯁꯤꯗ ꯂꯩꯔꯦ ꯈꯔ ꯆꯪꯗꯣꯏꯔꯥ ꯃꯣꯏꯗꯒꯤ ꯄꯩꯗꯥꯁꯤꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯃꯐꯝꯁꯤꯒ ꯌꯥꯝ ꯇꯣꯏꯅ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄꯒꯤ ꯊꯨꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯊꯨꯅ ꯌꯥꯡꯅ ꯌꯦꯡꯕꯒꯤ ꯃꯣꯏꯗ ꯄꯣꯠ ꯗꯣꯛꯈꯤꯅꯥꯁꯦ ꯇꯣꯏ ꯇꯣꯏꯅ ꯀꯠꯄ ꯂꯥꯛꯑꯕꯅꯤꯅꯅꯦ ꯃꯑꯣꯡꯒꯤ ꯗꯣꯛꯈꯤꯅꯥꯁꯦ ꯀꯠꯄ ꯑꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯥꯏꯔꯣꯏꯗꯀꯤ ꯃꯣꯏꯅ ꯇꯦꯁ ꯇꯧꯕꯒꯤ ꯕ꯭ꯂꯗ ꯂꯧꯍꯧꯕꯗꯣ ꯑꯗꯣ ꯊꯥꯏꯔꯣꯏꯗꯀꯤ ꯉꯁꯤ ꯌꯦꯡꯍꯜꯂꯦ ꯔꯤꯄꯣꯔꯠ ꯄꯤꯔꯦ ꯌꯦꯡꯍꯜꯂꯦ ꯅꯣꯔꯃꯦꯜꯗ ꯂꯩꯌꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯦꯛꯁꯔꯦ ꯇꯧ ꯍꯥꯏꯔꯛꯇꯣꯏꯔꯥ ꯀꯩ ꯍꯥꯏꯔꯛꯇꯣꯏꯕ ꯈꯪꯗꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯈꯪꯍꯜꯂꯛꯀꯦꯀꯣ ꯑꯗꯨꯝ ꯂꯩꯔꯦ ꯃꯣꯏ ꯇꯜꯂꯦ ꯃꯁꯥꯁꯤ ꯏ ꯌꯥꯎꯗ ꯂꯩꯕꯁꯤ ꯏꯁꯤꯡ ꯂꯧꯊꯣꯛ ꯂꯩꯔꯦ ꯃꯌꯥꯝ ꯏ ꯇꯦꯁ ꯇꯧꯕꯩ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯃꯥꯁꯦ ꯂꯥꯁꯇ ꯐꯔꯛ ꯇꯥꯕ꯭ꯔꯥ ꯏ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯏ ꯂꯧꯊꯣꯛꯃꯟꯗꯅ ꯉꯥꯔꯦ ꯑꯃ ꯌꯦꯡꯍꯜꯂꯨ ꯏ ꯉꯥꯔꯦ ꯑꯃ ꯌꯦꯡꯍꯜꯂꯨ ꯏ ꯇꯦꯁ ꯇꯧꯕꯗ ꯀꯌꯥꯃꯨꯛ ꯂꯧꯊꯣꯛꯏꯁꯦ ये 2 मिनट बाद में होगा कुछ देखने के लिए 2 मिनट के बाद उनका 10 मिनट खाता है हम लोग तो रही है खंगदेने टेस्ट में न्यू जो बने पेंजरे इदी बोंग टेस्ट मरीन इ लौतोइरो दो हां तो लो इ लौतोइरो दो खंगे मगा लोगा जादरा बाने जे मपान के में लौरे हां इ में लौरे अते के लौरे ना ब्लड टेस्ट क्या लोगी क्या हां ब्लड टेस्ट क्या लोगी थारुप की माला पूछ के तुम ना थारुप की तो चाचे संगा है लोरे मैम ngasi je yang hau wan thong sa ke khalam ban hojik alu ngan jalu ran ai di jeng oi jai ja bani nang na dra jeng ni dra ai di jeng oi ji sa ki pa ke na nubri humni su re umandre se ana ra ma ji rin ma ana bi ma dre heroin ka ma heroin lain belak ba ma pe la ni ni da aina da magi driver man man kana nga no ngai ti ngai si da mayam nga lo ru re phai da se phai da se ai na khana ra ka la ko ma ta na dei tu ai kham ba lao de ai ka sa ka ra ke hai boi kham ba lai chong ai kham ka noi chat la ke na ngam ga dro ai tha do ka chat pa ngam ga dro ha ai tha do jang ngam ga dro nang chakhali da re ngro ka khalo lao de cái thao tông là cái sao để cái gì ngâm ra cái thôi nè bây giờ thì hình quá jam ka na thela ka na tun ma khun ga lo ur isin cảm thấy nó chi nó yên rồi ngam cha chứ ra chứ cái gì nó mới ra ồ thế này nè nào chỉ cái là cái tôi chỉ có lót ta lấy đấy ngà lâu đấy isam ma buk to ren ke na to ga du ni này nè halak pada si ngà si lâu đấy ilisa manbi bindi thin bi do tu se bindi thili se ba bindi thin ba se kada da thin ge na ngak ba yaw bani tu se maina amu ba se maina bindi thin ba se na kok tu na udre tho se maina amu bindi se mai thin bane ba tu se ura ba na se maina thin ba se ilisa man bi se soi de bani am haw bani ko da si gana lota ga thong doi ne ngasi se lota ga ilisa man bi se thong yam hawi ko da mayam thong rage hoji khang sa kre thong da rage ko मैम मुझे हिजांग लोरे लोटागा इलिसा मानबीगा थोंबदो सिगा लोरे याम थीन हावरनी मैम फजरा थोंग्रबने आइना दुगा खैदागा बुगसु लाए दसिगा मे पिमेदिदो आई ngasi tonga se kainogi tonga ne ngari se akhoi kaya mai kapi khumangi ngari ne bako ngasi ahan ba cha doini duga siga nga matha ma hapchal le sumaina met pasigane nga matha ma sumai de hape nga matha gumba matungumba madum hapchille bako
ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯩꯗꯤ ꯎꯃꯣꯔꯣꯛꯅꯦ ꯁꯦ ꯎꯃꯣꯔꯣꯛ ꯑꯅꯤꯅꯦ ꯍꯥꯞꯄꯤꯁꯦ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯐꯖꯅ ꯉꯥꯃꯨꯒꯨꯝꯕ ꯍꯥꯞꯄꯁꯨ ꯍꯥꯎꯏꯀꯣ ꯉꯥꯃꯨ ꯍꯦ ꯃꯁꯤ ꯍꯧꯗꯣꯡꯁꯦ ꯉꯥꯃꯨꯒꯨꯝꯕ ꯍꯥꯞꯄꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯉꯥꯃꯨ ꯂꯧꯊꯣꯛꯑ ꯍꯥꯞꯄꯗꯣ ꯑꯩꯃ ꯃꯁꯦ ꯈꯣꯡꯈ꯭ꯔꯗꯤꯅꯦ ꯁꯤ ꯍꯧꯗꯣꯡꯁꯦ ꯑꯗꯨꯝ ꯉꯥꯒꯤ ꯃꯅꯝ ꯇꯥꯔꯗꯤꯕ ꯉꯥ ꯅꯠꯇ꯭ꯔꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤꯗ ꯃꯦꯄꯤꯁꯦ ꯃꯩ ꯇꯥꯔꯅꯤ ꯀꯩ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯃꯇꯦꯡ ꯎꯠꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯃꯇꯦꯡ ꯎꯠꯂꯛꯀꯦ ꯑꯩ ꯏꯇꯣꯝꯇ ꯎꯠꯀꯦ ꯃꯣꯏ ꯎꯠꯂꯣꯏꯀꯣ ꯏꯂꯤꯁꯥ ꯃꯥꯡꯅꯤꯒ ꯄꯥꯟ ꯂꯣꯇꯥꯒ ꯊꯣꯡꯕꯩ ꯈꯨꯍꯥꯎ ꯗꯥ ꯂꯣꯇꯥ ꯍꯥꯞꯄꯣ ꯂꯩꯇ꯭ꯔꯦ ꯉꯁꯥꯏ ꯂꯩꯔꯛꯄꯗ ꯉꯥꯗꯣ ꯃꯄꯨꯝ ꯀꯌꯥꯅꯣꯗ ꯃꯄꯨꯝ 3 ꯍꯥꯎꯔꯦ ꯃꯀꯥꯕꯤ ꯈꯨꯃꯟꯒꯤ ꯉꯥꯔꯤ ꯍꯥꯎꯕ ꯌꯦꯡꯒꯦ hả một gì mấy lo ta sao bây giờ qua làm cái na bây giờ con mai kia mới thầm mà cái sao bây giờ thằng cái này nó mẹ anh mình chỉ khai gì xuống gì là thân bây giờ nó bay gì mà đó thằng này chỉ mà cái anh thật luôn mà cái gì vậy này không có anh con tay nào rồi nữa anh thì hai bên luôn tay nào bên đi nó ngồi hai mà cái gì tay nó cái ngày này có lên được rồi đấy đêm bữa nào mà cãi con tay nó ngoài mình bàn nhá dạ nó nghe số người ta tay là gì này bây giờ mình sẽ lên mấy tay mẹ mày kia gì bro thì mà tao sẽ được xin chào đấy đúng không thằng này đúng không đúng rồi là ăn có bye bye mẹ